ngasi phone khiba tuan ba manipuri sipong singdigi maruibi ipausing myamna thamjagi ahanbada MDFI Scam da Chennabasing cheirak pigani haina KCP Laothokhre MDFI Ponzi Scam oihaliba thibam singmuna thijalaba matungda kanglaipa Communist Party KCP gi Portal Bureau Standing Committee na Ponzi Scam sigi mastermind MD Nurul Haq amasum ko Alprit Singh Khagokpam Yogeshwari Devi hamasum Nongmaithem Sharmila Devi bu misam kyagi punsi mangan bam yoi singna hana Laothokhre KCP Polit Bureau Standing Committee ki Information and Public Relations Department ki Deputy Secretary M Punsiba mitai na press thadorakpa sirolamada mastermind Nurul Haq amasum ko Alprit Singh Yogeshwari Devi amasum Sharmila Devi bu kudong saba hek phangbaga khwaidagi athuba matamna sibigi cheirak piragani hari Karigumba Ponzi Scheme asida mastermind gi makubo khagokpom khamba singa amasum brother-in-law khagokpom nauba singa su senara mathoklabadi athuba matamda akanma cheirak piragani hari laholob asina Ponzi Scheme asigi thabak thoram singda thijinbagi thabak paikhalakpada mateng panglaktaba MDFI gi staff natragana mastermind gi imumunung gi miyoi sing yorok labadi Polit Bureau Standing Committee gi knowledge amasum approval loraba matungda cheirak pigani haidi Manipur Development Financial Investment MDFI Ponzi Scheme gi matangda KCP na thijinbada phanglakhiba singi matangna palladuna hawkhiba sei kharasida Manipur na maru oina disaster ani mayoknakhi miyamna covid laisat mayoknakhiba amasum atopa mana Ponzi Scheme singi web aduni mashina misa miyam sing kayagi punsida sauna akaibo enki Ponzi Scam singna kanagi senpham kaya mangan khibagi habigi sab sab khangmangam drabasu laholubasina sarauna thigat tuan financial institution manga sena balupa koti lisingani ga sani ga yangkhai rom di oi bihai Ponzi Scam singna khongbaliba senpham sing aduki matik yambana party asigi Polit Bureau Standing Committee na institution manga gi manungdagi Manipur Development Financial Investments MDFI gi matakta thijinana bore blokhi Thijinbagi thaba adu party asigi home secretary oiriba thauba mangangda chinakhi hari Imphal gi Kaisampad Kaisam lekaida headquarter oiduna MDFI gi mingda salaibi scam asida yamna wana sai sumna thijalaba matung lupa koti kya gi senpham sena bane haiba khangmangam mathong maram khangdaba Ponzi Scam MDFI asi khulakom Nurul Haq Allies MD Nurul Haq Allies case sanayai mana managing director amasum chairman oiraga Nongmaithem Sharmila no official oiba managing director amadi atai masak khangdaba ko culprit oiduna salaibani haiba khangle MDFI asi Reserve Bank of India RBI gi non banking financial companies ki list asu yoramdi loinana RBI gi regulatory framework ki provision amata hector register tabusu oiramdi MDFI asi Bombay Money Lands Act 1946 matamamada register tauramlabas English ngani taraga marigi January taraga taruki Government of Maharashtra gi Ordinance number 1 repeal tokre lahuluki investigation team na unaduna wari sarakhiba experts sing na hairakpada non banking financial companies ta register tawdaba MDFIS India gi web legal context su ain yade loinana mari lenaba regulatory framework na su yadaba mong na salaibani hairi report asigi matungina MDFI de tuan account hangduna lupa koti sahunga humdraga mangarum deposit tokre hairi amasum institute asigi oina Manipur tuan branch kunga turuk hangdoktuna thabak tawbuduna tana Shillong Guwahati amasum Kolkata da su branch lei branch asi India government ki Ministry of Corporate Affairs ki makhada register tawbuna hairi adubu atopa state sing asi hangli branch asi host state sing da Ponzi scheme sa thabani hangliba subsidiary branching asi Hallmark Commerce Private Limited amasum Manipur Finance and Investments Limited ki mingda hangdokani matam kyagi mamangda Manipur salairagriba koti kyagi senaba Ponzi scheme sing asi the government ki makok thongbo official singna khanglabasu mastermind singdagi sel khara phangmadagi yengsinbagi thaba amata lokhatabagi singnaba sauna lei Ponzi scheme asi gi mastermind asi Chartered Accountant ni haina su claim tawri adumaina maki maming adu Institute of Chartered Account of India gi official directory dala yawti MDFI gi masterminds an officials managing director na Ponzi scheme asi salaibi gi mawong asi thabak phangdaba larik lasu hairab na harol singbu recruit tawduna tolop yamna piduna investors sing commanduna makoida incentive sik sauna piri
ꯊꯕꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯔꯤꯀ꯭ꯔꯨꯠ ꯇꯧꯔꯤꯕ ꯅꯍꯥꯁꯤꯡꯗ ꯗꯤꯄꯣꯖꯤꯠ ꯇꯥꯔꯒꯦꯠ ꯊꯝꯗꯨꯅ ꯃꯈꯣꯏꯕꯨ ꯅꯝꯐꯨꯗ ꯏꯟꯚꯦꯁ ꯈꯣꯝꯍꯟꯗꯨꯅ ꯑꯋꯥꯕ ꯀꯌꯥꯁꯨ ꯄꯤꯔꯤ ꯍꯥꯏꯅ KCP ꯄꯣꯂꯤꯠ ꯕ꯭ꯌꯨꯔꯣ ꯁ꯭ꯇꯦꯟꯗꯤꯡ ꯀꯃꯤꯇꯤꯒꯤ ꯁꯤꯔꯣꯜ ꯑꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯕꯦꯊꯦꯜ ꯍꯥꯎꯁ ꯍꯤꯂꯤꯡ ꯁꯦꯟꯇꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯏꯟꯃꯦꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯌꯣꯡꯐꯨꯡ ꯑꯃꯗꯤ ꯌꯥꯏꯉꯪꯄꯣꯛꯄꯤꯗ ꯇꯥꯏꯅꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯕꯦꯊꯦꯜ ꯍꯥꯎꯁ ꯍꯤꯂꯤꯡ ꯁꯦꯟꯇꯔ ꯑꯁꯤꯗ ꯍꯧꯈꯤꯕ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯄꯨꯔꯅꯤꯃꯥ ꯊꯥꯡꯖꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯅ ꯉꯥꯎꯕꯗꯒꯤ ꯂꯥꯌꯦꯡꯂꯤꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯕꯝ ꯐꯒꯠꯂꯛꯄꯗ ꯅꯨꯄꯤ ꯑꯗꯨ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯑꯣꯏꯈꯤꯕ ꯐꯤꯕꯝ ꯑꯃꯗꯤ ꯍꯧꯖꯤꯛ ꯐꯒꯠꯂꯛꯇꯨꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯅꯕꯒꯤꯗꯃꯛ ꯁꯦꯝꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯁꯨꯞꯅꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯂꯣꯏꯗꯕ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯈꯛ edit ꯇꯧꯗꯨꯅ ꯊꯥꯗꯣꯔꯛꯄꯗꯒꯤ ꯁꯦꯟꯇꯔ ꯑꯁꯤꯗ ꯑꯉꯥꯎꯕ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯊꯤꯡꯖꯤꯟꯕꯤꯈꯤ ꯑꯗꯨꯃꯛꯄꯨ ꯇꯣꯉꯥꯟꯕ ꯂꯥꯌꯦꯡꯕꯤꯗꯤ ꯑꯌꯥꯕ ꯄꯤꯕꯤꯕꯒꯤꯗꯃꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯄꯨꯔꯅꯤꯃꯥ ꯊꯥꯡꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ngasi Bethel House Healing Center ki founder Purnima thangjamna pauksi asigi khuthangda Chief Minister ki pukning singsiladuna makhatana phongdokhibada Center asida layingliba ayamba leita lairabi imung manung singdagi lakpa miyesini Center asida layingnabagi dama akaknaba senpham lawbusu leite supnagi makhoigi chana thanaba madi makhoigi thawgol tawngnabada sangba senpham angamba thambiramba aduna center asi chalaibani Social Welfare Department Center asida angawba layingbadi yararoi haina athingba thamkibana ngasi phawba angawba layingbagi thabak chathadre aduma putungan taibang semba mapugi thawjaldagi anaba kya layingliba sisu makhatana sathaba pamlabadi government ki mekedi thamlakliba term and conditions singasi leita lairaba miyoina ayamba layengba lakpa madi makhoigi sel lawdana kathokpa magaloinana layengba mar oiraga mapung phana pangthokpa ngamloidabagi phibamda lei maram aduna center asida leiriba thajaba magaloinana layengliba miyoisingidama khanbiraga center asigidamak tawbiba yaba kari leibigi haibadu mari lenaba singa madi lengakna miyeng sangbiduna mateng pangbiyu maramdi leirik leisu haitaba madi ka hena khangba mi ama oidabana maram oiraga lengakna thambirakliba tamin condition singadu sel su leitabana mapung phana pangthokna bo honabada awa boiragani Taubutabu center asida ana layenggidamak lakhiba miyoy kya amadi phaduna sakhi hauji su center asida layengdiba miyoy kya fagalakli masida ka henba khudong saba thiba amadi sendal lambi ama oina sathaba natabanina amadi miyam su thajaba magaloinana layengbiriba asida punamakna mateng pangbiyu haina su phongdokhi hauji center asida breast cancer naduna leiribi sahi humdra surabi nupi amana phongdorakhibada mak tha kharagi mamangna breast cancer nare haina haiba khanglakibani Doctor Singh the Sutana dun operation to Nova Torang Power to Rabani Adubu, Nabigi Sang Henjelak Panamaram Mapamasida, Laktun laying Bahoraki. Masidi, cancer no maram oider haksang, the Naba Super Poram Keado, Tamnatama Fogalapo, Loina Moksaki Punchita, Hingbangam lay hide any suppaus na Fundraki. Center Asida Layduna laying Divi, Nagamapal Kangzabi, the Tangzam only Purnima, Sisa Yang Kaganipana Pondorkibida, Takragi Mamang the center Asida Mapam Gagi, Doctor Singda. Layeng luraba matungda thoidongna kanaba phanglaktabadigi center asida thajaba magaloinana layeng balakibani ayak haksangi wet yamna lumbagaloinana khong anima ka hena samu makhongum pongkharakpadigi satpangamda lerakibani adabu center asida laktun layeng lakhibadigi ngaside tapna satpangam lagle loinana center asida haksang sajilna singba mari taibang sema mapuda Thauni Zabaga loinana miyamgi thawgol taw maramna center asina thengnariba amadi khudong saraba mayuknariba sida Lengan amadi mari lenaba department singna mateng panghaningbagi apamba phongdorakhi center asida tungan state singdagi laktuna layeng lamkhiba haujik su Nagaland dagi satpangamdribi nupi amasu layeng lihanesu pausna phongdorakli duga haujik oina di miyam paus matang asa lusinjarage amasu miyam puna noba update ngaiminasi